Security Advisor, DGP, with CS Pauta, Chief Secretary Pauta, Manipur, the Atumatam, the Masikotokiba, Hanigi Matunga, Lansi Lepure, with Tudopa, Nomikapa, Kotor Torumdre, like activity, Wiki Manipur, Yoina, Wiki, Maitegi, Matei Habata, Maru, and Nasi Lansi, Depends the river, Wiki Silano, Shimaru, and Kuna Pussing, Labasi, Lan Capotrena, when a Tumina Labas, Namaram or Kanda, Pomtonga Leva. Akoina lepe ay maraksida fazana preparation tarukanda tongan mafam dagi henna chachiba mawngda lan tarakpasina maram oirkanda nahan tarik 1 da kadangbanda drone bomb thadarakna sniper kapsulaktana lay pimsa am legidre loinana ngarang ayukta tronglawbida kogi bomb thadarakna missile kapaktana surface missile kogi short range ni kapaktana asina mai hodraga su maduda yum kai bi toilet kai bi khotpa legre Loina Labak and the Tibamana, a quick Manipurgi, and Dugul freedom fighter, a mo in Horopa, Yamna, Moran Quera, and a Kanaba, or Angaleba, Manipurgi, Dugulabasi Minister Pabu Ermaba, Handugi, Magi, Trusky, Yum to Maktada, Donganba, home long range Maktis for range, Nemo kilometer, Tarumakaitareni, Wilamida Sapakanda, Rian to Salaga de Makoi, kilometer Mangago, Maki Rian Sidaki, Akoi Moran Kachentana, Moran Bazarda, Tanaba, target Taropasi. Laibak Habahagadra, Tiba Hagadra, Hariba, Verang Korengi, Yum Sida Tadana, Mituda, Verang Korengi, Masanupagi, Mamon Piamakaki, Shibagi, Astigi, Preparation Dogzaba, Dugumlava, Ranga Pamba, Argerabi Obama, we could up to the spot, see the Yamanungaitaba Togoma Tokre, Sina Maram Orkanda, Quena, Nipurgi Tonganba, Dogzagadri Demando, I Matamanona, Tamzaki, Ahandada. Akoina demand tawgadori si ngasi ay Manipur lengak tadi tawjaroi masi Manipur lengak idi masi dami oina gi power leitaba sumna taki maming dang oiba oina tarobanina masi akoina Manipur lengak ta thamu ta koina kanaroi ta maram oirkanda India lengak ta akoi masi pinana ba amati makoni koina pamjari ba thabak si onthona bagi damakta koi thamjake ahan bada kasi mathau tawni khangraba mathau tawgi mahuta makoigi adugumlaba Mapandagi Sangapa security force sida nasi ima maira paibi sing sorokta thatpa sing adugum laba maitai nupi sing se masi fudatlo futalakanda namkhair ka sangakanda nakhoi apam du pangtho haina khoi order to bangami ba Manipur government da Manipur gi hoina DGP oibiriba loinana khoi gi security advisor na constitutional post natraga su mana kanobok da paisa laga unified command gi sianmen bok da paisa laga lairiba adugum laba papet oiraba Pagi security advisor anisi atuba matamda Manipur dagi makoisi koi suti logi kita bani natraga sumasi India lengak na atuba matamda makoi ni si sinto kada bani hai bagi koi pressure si India lengak ta koi mari lain ba sinda koi pressure piraga masi maktaksan jagani masi laibak miyam na su support to biyo hai ba wafam duma ai thamjage ani subada ngasi Manipur da hojik lairiba double engine haigadra BJP government natraga su tongan ba MLA mai tara khaidok khra kanda lehor bu humfu si papet ki MLA oiba dugaloina na makoi papet ki minister oiba masagi functionary constitution na piriba right assembly na akogi lawgiba resolution phawda madu apply to bangam draba Manipur ki MLAs mantri singsi athuba matam da makoi resign tawba natraga da Makoigi oiba chap chapa phire mama loba kanda India lengakta makoigi lebak si kanana bagida magta antu kumar pressure ma pina na bagida magta koi lebak myam khubna makoi lehori ba yangkhai asigi matakta tongan ba makhan gi agitation tongan ba makhan gi lalong tarka da makoi da pressure piba ahum subada ngasi Manipur da lairiba siaso mayam si mana apa mata ubasi adum tawduna lakwa aduna han nong nini da amana koigi kana gumba nupi kharana koi kenoma heta laukthokna heta tawgiba banla kenoma laukthokna gaujina muk tongan ba amarom da challenge lan tawduna koi masing question sela kanda khanna kanda kari tawsige kari pangthok sige na khana gada matam sida akoi gi mayam si sathok chasin jadana bagi adugumba agitation tawsela pasi masi topiba duloina na lairiba state level ki lairiba seso sing imalaiba pu thangai sana kaningba aduga haiba community Manipur gi asikul ba koi gi praja sing asibu kaningba akoi gi lanthung kaningba leba asibu kaningba seso myam oibiraga di koi athuba matamda koi gi Federal South Civil Society organization na ahum lakso boina myam puna na bagida magta koi or meeting ama koi athuba matamda koi gi leader meet ana koi tawjirgani masida sumsoi soidana lengbira kanda koi punsal kanda ngasi oki singna tawrai ba attack Asia gamai tawdana koi antheng nagadagi haibagi khana nainaba
ꯒꯂꯣꯏꯅꯅ ꯑꯩꯈꯣꯏ ꯑꯄꯨꯟꯕꯅ ꯄꯥꯡꯒꯟ ꯍꯥꯏꯕꯗꯨ ꯁꯥꯒꯠꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁꯤꯟꯖꯔꯛꯀꯅꯤ ꯃꯗꯨꯗ ꯂꯥꯛꯇꯕ ꯑꯩꯈꯣꯏꯒꯤ ꯁꯦꯁꯣꯁꯤꯡꯗꯣ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯇꯥꯟꯅꯔꯀꯥꯟꯗ ꯃꯈꯣꯏꯁꯤ ꯂꯩꯕꯥꯛꯀꯤ ꯏꯟꯇꯔꯦꯁꯇ ꯊꯕꯛ ꯇꯧꯗꯦ ꯍꯥꯏꯕꯗꯨꯃ ꯑꯩꯈꯣꯏ ꯂꯥꯎꯊꯣꯛꯆꯔꯛꯀꯅꯤ ꯍꯥꯏꯕꯗꯨꯃ ꯑꯩ ꯁꯤꯃ ꯊꯝꯖꯒꯦ ꯃꯔꯤꯁꯨꯕꯗ ꯃꯁꯤ ꯃꯁꯤ ꯋꯥꯔꯧꯕꯤꯗꯅꯕ ꯑꯩ ꯊꯝꯖꯒꯦ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯑꯃꯗꯤ ꯑꯥꯔꯝ ꯒ꯭ꯔꯨꯞ ꯍꯥꯏꯕ ꯇꯥꯔꯦ ꯃꯅꯤꯄꯨꯔꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯟ ꯉꯥꯛꯄꯗꯒꯤ ꯍꯧꯔꯀꯥꯟꯗ ꯑꯥꯔꯝ ꯒ꯭ꯔꯨꯞ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯉꯁꯤ ꯐꯥꯎꯕꯗ ꯐꯣꯛꯁꯅ ꯃꯃꯥꯡꯒꯤ ꯆꯍꯤ ꯃꯦꯒꯤ ꯇꯥꯔꯤꯛ 3ꯗꯒꯤ ꯍꯧꯔꯛꯄ ꯂꯥꯟꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩꯈꯣꯏꯅ ꯌꯥꯔꯒꯗꯤ ꯑꯥꯔꯝ ꯒ꯭ꯔꯨꯞꯁꯤꯡꯁꯤ ꯄꯨꯟꯁꯤꯟꯅꯕꯤꯔꯀꯥꯟꯗ ꯑꯗꯨꯒꯨꯝꯂꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯨꯅꯤꯐꯥꯏꯠ ꯑꯃ ꯁꯦꯝꯃꯀꯥꯟꯗ ꯃꯗꯨꯒꯤ ꯀꯃꯥꯟ ꯑꯃ ꯍꯥꯞꯄꯀꯥꯟꯗ ꯍꯥꯏꯔꯤꯕ ꯀꯨꯀꯤꯁꯤꯡꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯁꯤ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯃꯥꯡꯗꯁꯨ ꯂꯥꯎꯗꯨꯅ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯅ ꯉꯁꯤꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯑꯩꯈꯣꯏ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯃꯗꯨꯗꯤ ꯉꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩꯔꯤꯕ ꯑꯥꯔꯝ ꯒ꯭ꯔꯨꯞ ꯈꯨꯗꯤꯡꯃꯛꯁꯤ ꯑꯃꯨꯛꯇꯪ ꯄꯨꯟꯁꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯈꯨꯖꯣꯛ ꯈꯔꯅ ꯃꯅꯤꯄꯨꯔꯗ ꯂꯥꯟꯗꯥꯔꯛꯏꯕꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯗꯅ ꯊꯦꯡꯅꯒꯗꯦ ꯍꯥꯏꯕꯁꯤ ꯈꯟꯅꯕꯤꯌꯨ ꯂꯥꯟ ꯀꯥꯞꯄꯛꯇ꯭ꯔꯦ ꯍꯥꯏꯗꯅ ꯑꯇꯣꯞꯄ ꯋꯥꯈꯜꯂꯣꯟ ꯊꯥꯗꯔꯀꯥꯟꯗ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯃꯤꯅ ꯂꯥꯟ ꯀꯥꯞꯄꯛꯑꯀꯥꯟꯗ ꯂꯥꯟ ꯈꯛ ꯍꯟꯅꯕꯒꯤ ꯀꯩꯅꯣꯗ ꯂꯩꯕꯁꯤꯃ ꯑꯩꯈꯣꯏ ꯇꯣꯛꯄꯤꯔꯣ ꯑꯗꯨꯅ ꯃꯤꯅ ꯂꯥꯟ ꯀꯥꯞꯄꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯗꯅ ꯗꯣꯃꯤꯅꯦꯠ ꯇꯧꯒꯗꯒꯦ ꯀꯃꯥꯏꯅ ꯇꯧꯗꯅ ꯂꯥꯟ ꯀꯥꯞꯀꯗꯒꯦ ꯀꯃꯥꯏꯅ ꯇꯧꯗꯅ ꯃꯥꯏꯊꯤꯕ ꯄꯤꯒꯗꯒꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯛꯁꯄꯔꯠ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯥꯔꯝ ꯒ꯭ꯔꯨꯞꯇ ꯂꯩꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯄꯨꯟꯁꯤꯟꯕꯤꯔꯀꯥꯟꯗ ꯃꯁꯤ ꯇꯣꯉꯥꯟꯕ ꯄꯨꯜꯂꯀꯥꯟꯗ ꯄꯨꯟꯅ ꯂꯥꯟ ꯊꯦꯡꯅꯕꯤꯗ꯭ꯔꯒꯁꯨ ꯃꯥꯏꯀꯩꯁꯤ ꯉꯥꯛꯑꯀꯥꯟꯗ ꯁꯤꯒꯨꯝꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯆꯪꯁꯤꯜꯂꯛꯏꯕ ꯂꯥꯟꯊꯦꯡ ꯑꯁꯤ ꯊꯦꯡꯅꯅꯕꯒꯤ ꯑꯗꯨꯒꯨꯝꯂꯕ ꯋꯥꯈꯜꯂꯣꯟꯗꯨ ꯊꯥꯗꯕꯤꯔꯀꯥꯟꯗ ꯃꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯗꯕꯤꯌꯨ ꯑꯃꯗꯤ ꯄꯨꯟꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯗꯨꯃ ꯑꯩꯈꯣই ꯊꯝꯖꯒꯦ ꯀꯔꯤꯒꯨꯝꯕ ꯃꯁꯤꯗ ꯄꯨꯟꯁꯤꯟꯗꯕ ꯇꯥꯔꯒꯗꯤ ꯊꯣꯏꯗꯣꯛꯅ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯈꯟꯕ ꯑꯗꯨꯒꯨꯝꯂꯕ ꯑꯥꯔꯝ ꯒ꯭ꯔꯨꯞꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯂꯧꯔꯛꯄ ꯌꯥꯏ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯉꯁꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯊꯥꯖꯕ ꯊꯝꯃꯤꯕꯁꯦ ꯃꯥꯡꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒꯨꯝꯂꯕ ꯑꯥꯔꯝ ꯒ꯭ꯔꯨꯞꯇ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯅ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜꯗꯨ ꯁꯥꯒꯠꯄꯤꯌꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯨꯀꯤꯅ ꯂꯥꯟ ꯀꯥꯞꯄꯛꯇ꯭ꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯏꯁꯥ ꯏꯁꯥꯒꯤ ꯂꯩꯐꯝꯗ ꯄꯨꯜꯂꯒ ꯂꯩꯕꯒꯤ ꯊꯕꯛꯁꯤ ꯇꯣꯛꯑꯀꯥꯟꯗ ꯀꯔꯤ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯥꯏꯊꯤꯕ ꯄꯤꯒꯗꯒꯦ ꯍꯥꯏꯕ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤ ꯅꯠꯇ꯭ꯔꯒ ꯑꯅꯧꯕ ꯊꯤꯑꯣꯔꯤ ꯄꯨꯊꯣꯛꯑꯀꯥꯟꯗ ꯆꯪꯁꯤꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯗꯨꯃꯒ ꯑꯩ ꯊꯝꯖꯒꯦ ꯑꯀꯣꯟꯕꯗ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯑꯦꯇꯦꯛ ꯇꯧꯔꯛꯏꯕꯁꯤ ꯑꯗꯨꯒꯨꯝꯂꯕ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯒ꯭ꯔꯦꯁꯦꯁꯟ ꯑꯗ ꯃꯄꯥꯟꯒꯤ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯍꯥꯟꯅ ꯂꯩꯔꯝꯕꯁꯤꯡꯁꯤꯒ ꯇꯥꯏꯠ ꯇꯧꯔꯒ ꯃꯅꯤꯄꯨꯔꯁꯤ ꯊꯨꯒꯥꯏꯔꯀꯥꯟꯗ ꯑꯗꯨꯒꯨꯝꯂꯕ ꯀꯨꯀꯤ ꯖꯧ ꯂꯦꯟ ꯑꯃ ꯁꯦꯝꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨꯒꯨꯝꯂꯕ ꯂꯥꯂꯣꯡ ꯑꯣꯏꯕꯅꯤꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯏꯟꯗꯣ ꯀꯨꯀꯤ ꯋꯥꯔꯅꯤꯅ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯅ ꯇꯧꯔꯝꯕꯗꯨ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯀꯨꯀꯤꯁꯤꯡꯁꯤꯒꯤꯗꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯂꯝ ꯂꯩꯇꯕꯅꯤꯅ ꯀꯨꯀꯤꯒ ꯏꯟꯗꯤꯌꯥꯒ ꯂꯥꯟ ꯇꯧꯕ ꯍꯥꯏꯕꯁꯤ ꯍꯌꯦꯡ ꯀꯨꯀꯤꯁꯤꯡꯗ ꯑꯦꯗꯚꯥꯟꯇꯦꯖ ꯑꯣꯏꯒꯅꯤ ꯍꯥꯏꯔꯛꯄ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯀꯨꯀꯤ ꯔꯤꯕꯦꯂꯦꯟꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔꯅ ꯃꯁꯤ ꯏꯟꯗꯤꯌꯥꯒꯤ ꯇꯦꯔꯤꯇꯣꯔꯤꯗ ꯃꯅꯤꯄꯨꯔꯁꯤ ꯑꯦ ꯄꯥꯔꯠ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯣꯏꯕꯅꯤꯅ ꯏꯟꯗꯤꯌꯥꯗ ꯇꯧꯔꯛꯄ ꯑꯗꯨꯒꯨꯝꯂꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯅꯠꯇ꯭ꯔꯒꯁꯨ ꯀꯨꯀꯤ ꯂꯤꯕꯦꯂꯦꯟꯁꯤꯡꯁꯤꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯏꯟꯗꯤꯌꯥ ꯊꯨꯒꯥꯏꯅꯕ ꯆꯪꯁꯤꯜꯂꯛꯄ ꯂꯥꯟꯅꯤ ꯑꯗꯨꯅ ꯃꯁꯤ ꯏꯟꯗꯤꯌꯥꯗ ꯗꯥꯏꯔꯦꯛ ꯃꯁꯤ ꯑꯩꯈꯣꯏ ꯋꯥꯔ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯔꯒꯨꯝꯕꯅꯤ ꯍꯥꯏꯕꯒꯤ ꯉꯁꯥꯏꯒꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗ ꯆꯪꯁꯤꯜꯂꯀꯥꯟꯗ ꯃꯁꯤ ꯃꯅꯤꯄꯨꯔꯗ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯂꯤꯇꯔꯤ ꯀ꯭ꯔꯦꯛ ꯗꯥꯎꯟ ꯇꯧꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯀꯨꯀꯤꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯃꯥꯏꯗꯒꯤ ꯇꯛꯊꯣꯛꯑꯀꯥꯟꯗ ꯏꯟꯗꯤꯌꯥ ꯀꯟꯕꯤꯌꯨ ꯃꯅꯤꯄꯨꯔ ꯀꯟꯕꯤꯌꯨ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ प्रजाꯁꯤꯡ ꯀꯟꯕꯤꯌꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯏꯪꯕ ꯇꯞꯄ ꯑꯗꯨꯒꯨꯝꯂꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯕꯗ ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔꯕꯨ ꯅꯨꯡꯁꯤꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯔꯛꯑꯣ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯊꯝꯖꯔꯒꯦ ꯀꯔꯤꯒꯨꯝꯕ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯗꯕ ꯇꯥꯔꯒꯗꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯅꯤꯄꯨꯔꯒ ꯏꯟꯗꯤꯌꯥꯒ ꯂꯩꯅꯕ ꯃꯔꯤꯁꯤꯗ ꯇꯠꯄ ꯌꯥꯕ ꯑꯗꯨꯒꯨꯝꯂꯕ ꯑꯦꯖꯤꯇꯦꯁꯟ ꯆꯪꯁꯤꯜꯂꯛꯄ ꯌꯥꯏ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯈꯪꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯒꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯗꯤꯖꯤꯄꯤ ꯋꯤꯠ ꯁꯤएस ꯐꯥꯎꯗ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯗꯒꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯁꯤ ꯀꯣꯊꯣꯛꯈꯤꯕ ꯆꯞ ꯆꯥꯕ ꯃꯥꯒꯤ ꯃꯊꯧ ꯇꯧꯕ ꯉꯝꯒꯗꯕ ꯑꯗꯨꯒꯨꯝꯂꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯔꯒꯁꯨ ꯗꯤꯖꯤꯄꯤ ꯑꯣꯏꯔꯒꯁꯨ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯒꯁꯨ ꯊꯥꯖꯤꯟꯕꯤꯔꯣ ꯍꯥꯏꯕꯁꯤꯃ ꯊꯝꯖꯈꯤꯕꯗꯨ